Mizoram की Chief Minister Lalduhoma na ngarang Union Home Minister Amit Shah ga New Delhi da unakre. India da chensilaktuna leiriba Myanmar gi refugees sing asi leibak aduda tangdu leitaba hanjilaktriba faubadi Takthokkhiroi haina Home Minister na thajaba pirakre loinana Indo Myanmar ngamkhaida border fencing khaba gi thabaksu lepinaba Mizoram gi Chief Minister Lalduhoma na wakatkre. Agency ki pawsina hai Lalduhoma amadi Union Home Minister ga unaba duda hauji laibak asida thengnariba refugee gi irang border fencing khaba gi wathok amadi law and order gi fibam asigi matangda kupna wari sanaki hairi. Myanmar gi irang asina maram oiraga Mizoram amadi atai yumlonaba state sing asda chensinduna leiriba refugees sing ase takthok trabasu makhoi khudingmak leibak asida citizen oina Laisin kitanaba biometrics details logadabani haina khanghanke loinana Indo Myanmar gi ngamkhaida sambal khabagi thabak India government na paikhalakliba se Mizoram gi miyam nadi yabungam loi haina thamlaki hairi panba yabadi Mizoram amasung Myanmar ase kilometer 110 sangba ngamkhai gi sarukta sambal amata khadana leiribani Myanmar da tangdu laita daba fibam amat lakpadagi laibak asida refugee changsilakpagi chang wanglakliba asigi yenglaga Indo Myanmar ngamkhaida kilometer 4 sangba smart fencing khanaba center na thaurang tawkibani masigi sumathakta laibak ani gi marakta lainariba kilometer 13 ta chathok chasin yabagi free movement regime asisu lokthoknaba thaurang paikhatpa hokrabani India amasung Myanmar asi Mizoram Manipur Nagaland amasung Arunachal Pradesh ka tainaba punna kilometer 1494 sangba ngamkhai gi saruk hangnana leiribani